Arambai News Guwahati da Maitilongi Pau Tabiriba Singbu Ihan Handumaktada Chingangbam Suzitrani na Kurumjari Huzingasigi Samlapa Mariba Pau Sing Lobirase Assam da ising ichawgi phibam hantharakpa udri loinana Assam gi ichaw sigi mathakta international media gi meeting su thamba haurakre Assam gi ichawgi photo ama New York Times gi front page ta phonglakhi ichaw namang takhalaba labukta lomi amana wantharakpagi yamnak thamoi kainingai oiraba saktam Abdul Lokena namhauki adubu photo asigi tangdangba mafam kadaidano haibidudi chapchana khangbangamdre Assam gi singe chaw amasung lebak ninkhai bana maram oiduna hauzik phawda chatliba chahi asida mioi humphuni thoigi punsi mangkhre aduga lak kunthama thoiromna ichaw gi awaba mayoknare Maragasida Kamrup Metro District Administration na Guwahati amadi Guwahati gi manak nakpada leriba school singda mahairoi singi oina internal examination gi matam amuk na hongnana semdoknaba hairakre Ising tungduna leiba mai kakhiba amadi ichawna maram oiraga chathok chasingi khudong chadaba kaya mayoknariba asida mideng thamlaga thorang asi paikhatnanaba Kamrup Administration na school singda hairakhibane Nakalamromda kumsi chahigi oina Kamakhya imagi Ambubashri Melada Miyam Saruk Yabidanaba Assamgi CM Himanta Biswa Sarmana haijarakre Handaki Ambubashri Mela asi dharmagi oiba lai khurumbagi thoram khaktamak oina habadi COVID pandemic ki matamda pangthokiba duga manana pangthokani su hairi Nong kanna chubadagi lebak ningkhaibagi thokdok kaya thokliba sida mideng thamlaga handakti Ambubashri Mela sida miyam saruk yabiganu haijarakibane Ningsing bayay numit nini kaktangi mamangda Kamakhya chingkhongda lebak ningkhairakuna yum ama sokpatanatana nupi amasu asoga panangkhibane Panbayay lagliba June kunithoidagina kuntaruk phawba pangthogadoriba Ambubashri Mela asida mideng thamlaga hariba numit kharani asi Kamakhya image main gate thingadoribane Assamgi Agriculture Minister Atul Boragi convoy na thengjinbadagi ngasi micham ama laikhidre Asi Nomaizing Numitki Nungthil Nagaugi Manungchana Samaguri Tinialida Mioy asina scooter da chatlingai maningdagi minister asigi convoyna thomjinki thomjilaba matung scooter asi kayarak onki hairi mi yamna pungbata natana khongna chatnaba mafam asida convoy gari asi yamnamak yangna thoduna lakhi haina mafam asigi mioy singna phongdorakhi Panbayay Atul Boragi convoyna accident thokpa handaki asina ahanba natri mamangda su kayarak thokhribane handakta su habidi haukiba me 18 da army gari ama overtake taunanaba hotnabada hozaida maki convoy gi gari long thokhibagi wari leikrabane Assamdagi boxer Olympic medalist Lavlina Borgohaina mahak luhongdri maramaduna khainanabagi damak khainache court pisinki haiba wafamadu aranbani hairakre amadi pawasi tokngani su mahakna hairakle mahakna makha taraduna maki mapuroibani hariba nupaduga mahaka luhongkhiba leite adubu relationship ta chahi kharadi leirami su makha tana phongdorakhe Lakipur Khumangi senior citizen amadi Indian Army dagi potharba Subedar Hazari Mayum Krishnamani Sarmana khanghaudana laikidabada ahal marupki Luching Purel Thoidingdam Dhirendra amadi Thoburen Ingudam Binotna awaba phongdorakle Krishnamani Sarma haukiba June 13 Lakipur Khumanda leiba masagi mayumda laikidabani mahak masagi chahi humbudrani pansukre mahaki loinabi machanupi amadi machanupa amamam lehori Mahagasi Laikolgi Laikidrava Sanskrit Pandit Krishnamani Vallabh Sarmagi Machanupane Englising amaga chamapan marfuni pangi December 13 Subedar oina Indian Army dagi mahak pothaki Khuman Club Lakipur amadi Khuman Aribam Singrup nasu awaba phongdorakle awaba phongdokpagi thoramda club asigi president Ingudam Tarun Kumar Aribam Singrup ki president Huirem Kamini na chingbasu saruk yaki hairi Ngasi Nomaizing Numit Naharol Korirol Silup Lakipur gi Sanglenda Aiba Khetri Biragi Paukhum Koba Novel Lyric Phongkre
Silubasigi President Thokchom Biswanath na mifam apu oikiba thorom asida Ingudam Binod ex-President Manipuri Short Story Society Indiana Chief Guest Loinana Laishram Manglemba President Manipuri Literary Society Assam KH Kanta VP Manipuri Short Story Society India Dr. N Vidyasagar Academy Awardina Guest of Honor Sing Oike Chief Guest Oikiba Ingudam Binodna Larik Makum Hanglaba Matung Dr. N.D. Hodamba Assistant Professor Janata College Amadi Sadat Thokchom Secretary Manipuri Short Story Society Indiana Larik Masakta K. Thoromasida Thokchom Nalini Su Saruk Wangangki Haina Wahingbam Binoy Kumar Secretary Korirol Silupna Thadorokpa Chirol Amana Pongdorakle. Asida Sunatana Ngasi Guwahati gi Manipuri Basti High School da su Paukhum Pongkre Thonawzam Siam na mifam apu oiduna pangthokiba ngasigi thorom asida Manipuri People's Front ki advisor Thokchom Ngobuna Chief Guest amadi World Mitai Council gi Vice Chairman Y Dhon Kumar Singh na Guest of Honor oina saruk yakhe Aiba Maisnam Bhagatna Lariki Samlapa Paudam Pikibaga Loinana Loop ki Vice President M. Helen Sana Manipuri Sahitya Parisad Kamrup District ki President Oiramba Khemamayum Dilip Forum ki Live Member Toism Devanand Amadi MSPA Kamrup District ki President Huirem Hemangona Aiba Khetri Biragi Kui Maramda Wangangki Haina Patriotic Writers Forum Guwahati ki Secretary Raju Maibamna Thadorokpa Chirol Amana Phongdorakle Ngasi ayuk Saipal gi President Dr. Athokpam Khol Chandra mifamapu oiduna Imphal gi Kwakaithil Moirang Purel leiba lubasigi office oriba Khomdram Dorendra gi yumda pangthokiba executive mifamna Rakesh Naurembo amukhana Saipal gi editor oina khankhre Saipal na mamang da phongkraba nungsi sairol amade ningtambagi isai kauba lairik ani asigi editor thangna na oikrabagi matung ahumlak subo oina Rakesh Naurembo handaksu khalakibane Langol ning tholekai de leiba all as home de leiba ahal oiraba singda ngase Manipuri aiba singi apunba lupki thomi singna Pirol Khudol Tamduna Ikai Khumnaba Udkre. Chakle Nama Chaminarabagi Matung Aibi Singna Saireng Kyasu Pathoke. Saknarabi Aibi Sagol Sem Bilasini. RK Sanahanbi Chanu Malaya Moirang Them RK Hemabati Dr. Nirmala Rajkumari TH Memi Samurai Latpam Santivala Haubam Nalini Salam Santivala Chungbana Thoromasida Sarukyake. RK Hemabati Haisnam Raghumani Amadi All S Home gi Ahalaman Kyana Isai Kyasu Khudol Tamke English Ingani Tara Tereta Linkhat Kiba All S Home Asigi Chairman Oina Mangina Kathokpaga Loinana Ahal Oirabasingi Thogol Tawduna Leramba Sigi Damak Mahaki Mafam Dasu Ikai Khumnaba Utke Nungsirasi Mahousa Haiba Mahousa gi Khalbu Ngak Senduna Thamnanabagi Pandamda E-Rickshaw Workers Union Manipurna Senduna Imphal City Yauna Mafam Kayada Paujel Sandoknaba E-Rickshaw Rally Ngasi Nongchup Thangba Kangla Gate Tagi Lamtharaduna CMN Birena Manipura Sinariba Chaka Ani Amdi Chaka Ahum Panba Gari Singasi E-Vehicle Onthoknaba Laingakna Thabak Paikatpa Haure Phongdoke Nong leptana chubadagi Noneam Sung Tamenglong District Anigi Miam Awaba Nangli Nasisu Kaifundai Lungkau da Chingning Khai Kray District Aniasi Yongna Puriba Electric Line Sing Tatpa Yaure Imphal Jiri Lambi da Lariba Kaifundai Amadi Lungkau da su landslide Thoktuna Lambi Kinthabada DI Gari Amasu Yaukre Haire National Highway Sigi Khongsang Amasung Irangi Marakta Ngasi Amuk Nauna landslide Thokpadagi Lambi Pibam Hena Sokchilesu Haire Irang Thong Namthakibadagi, Imphal Jiri Lambi Paunaba Yadabadagi, Bisnupuragi, Khopum Taraga, Lengpang Taba Lambida Chatok Sen Toramba Adusu, Mapam Kayada landslide Thokpadagi, Lambi Amata, Paunaba Yadre, Haire. None Amasung Tamenglong District Manung Chanbada Cheliba, Irang, Iril, Izail, Makru, Barak Amadi, Laimatak Turil Singi, Isingi Imai Kudong Tiba, Laigi, Matakta, Cheli Su, Haire. Myanmar-dagi Manipur nauna changlakhiba Kuki tribe kharagi miyoi-sing Manipur-gi tribe ni lauba yaroi haina Manipur-gi indigenous kanglupsing-gi wakat-sing leiringai maragasida any Kuki tribe AKT haina khangnariba Myanmar-dagi Manipur-da leisilakkhibani hariba kanglup ase Manipur-gi scheduled tribe list-dagi lawthokpa yaroi haina Kuki tribe council na phongdorakle
Passenger Chamaga Marfu Manga Tongba, Delhi Tamna Paiba Spice Jet aircraft ama Pokhairam Gadavadagi Nasi Kanbangam Hokre. Aircraft asida Uchegamana Tengzilak Padagi, Oi Tangba engine Mai Horaktuna, Tamtiriba Tong ama Tuklam Gadavadagi, Kanbangam Hoke. Hogzik Pau the passenger Amata Asogapan Nankibagi Pau Laitre. Patnadagi plane asi ek Paikalakpaga, Kudakta Amuk Patnada Halaktuna, emergency landing Tauke. Mafam asigi miyoi singna namhoba video da flight asigi oi thangba engine dagi mai thokpa uke engine da uchek amana hek yeibaga pilot na yamnamak hai singna procedure matungina engine thingjingki amadi amuk halaktuna Patna gi Jaiprakash Narayan International Airport ta asoyangam yaudana landing tauke passenger chamaga marfu mangamak asoyangam yaudana aeroplane dagi kumtharake engineering team gi analyzer amagi wafam matungina de masi technical glitch ni harakle tawbagi de Spice Jet Airlines asi security ga mari linaba thogdok thong kaya handak thoktuna lakli bane mamang thada DGC na flight carrier sigi mathakta Boeing 737 Max aircraft ki pilot sing faulty simulator amada training pirambagi damak lupa lakh tara fine thihan khrabane aduga hawkhiba April thadana Spice Jet pilot Marfudra Max aircraft operate tawhandana basu athingba DCGA na thamkrabane India gi chawthok chaningai oiraba Tokyo Olympic gold medalist talangba Neeraj Chopra na season asigi ahanba gold medal ngarang thangja numit Finland da chathariba Guwahati games ta phangkhre makna ahanba attempt langkiba meter 43.38 leptana nong chuba marakta kanamat Tana Manak Nakpa Ngamkide. Tawbigi di Chopra Sumaki Anishuba Madi Ahum Suba attempt Animak Soike Amadi Mahakna Ahum Laktangsu Lanke. Asumna Chopragi Amatangaraba single legal throw duna Mahakpu champion Ohenke. Laibak Pava Haiga Dramaki Ahum Suba attempt Aduda Achotpa trek Amada Mahak Nanthaki Adubu Asoy Angamdi Amata Yahoki Dre. Agnipat scheme gi makhada chahi mari mapung pharaba Agnivir singi oina Central Armed Police Force CAPF amadi Assam Rifles ki vacancy singi chada tara reserve thamnanabagi wareb Ministry of Home Affairs na lawkre CFPF amsung Assam Rifles ta recruitment tawnanabagi damag Agnivir singi hojik thamliba upper age limit asigi matakta chahi ahum amaga komthok hannabagi wareb ministry asina lawkrabane asigi sumathakta Agnivir gi ahanba batch gi oina hojik thamliba upper age limit asigi mathakta chahi manga gi oina komthokani su haire Leibang asigi tongan mafam kaya da Agnipat recruitment scheme gi mayokta hingsa gi protest kaya thokliba sigi marakta Ministry of Home Affairs na wafamasi laukthoraki Maraga sida Agnivir gi ahanba recruitment process lakliba June kunmari dagi hauragani haina Indian Air Force ki maiki dagi khanghalakle Andhra Pradesh lengak na class 4 dagina class 10 fawgi lengak ki school gi mahiroising gi oina curriculum draft tawnana bagi damag ad hoc measure byju's ka MOU ama khuyak thana khre mathang chehi gi academic session dagi digital learning mapung phana mahiroising da phanghanna bagi damag classroom khuding makta TV amamam install torogani hanasu state lengak na laukthokre Supreme Court ki potharaba Judge Justice Ranjana Desai bu Press Council of India PCI gi chairperson oina khankhre nupi ama bu chairperson oina khanba chahi humbudrani thoi surabi Justice Ranjana Desai na ihan hanba oire panbayai phamasi Justice Chandramori Kumar Prasad na maki matam loiraduna Englishingani kunma thoigi November da office thadokhrabagi matungdagi phamasi hangduna leirakhibane Lan Kamzinba Gari Singh Photo Namduna Tagalak Pamioi Singh da Lupa Chonga Manapi Nanavagi Anoba Law Masem Lagani Haina Union Transport Minister Nitin Gadkari na Lautokre. Mio Yamana Lana Gari Kamzinbagi Maralda Pino in a Tiribasi Lupalising Amani Madudagi Lupa Chonga Photo Kaptuna Tagala Iba Mio Aduda Pigani Lautokre. Jahi Humpumanga Suraba Minister Asina, Nagpurda Liba Maki Mayumda Kar Tarani Toy, Kamduna Tambayabagi, Mapam Lay, Maramaduna, Lambida Kar Kamde Hanasu, Mahakna Pongdorake.
ꯍꯧꯈꯤꯕ ꯖꯨꯟ 19 ꯀꯥꯕꯨꯜꯗ ꯂꯩꯕ ꯁꯤꯈ ꯃꯟꯗꯤꯔ ꯀꯥꯔꯇꯦ ꯄꯥꯔꯋꯥꯟ ꯒꯨꯔꯨꯗ꯭ꯋꯥꯔꯗ ꯇꯦꯔꯔ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯁꯤꯈ ꯑꯃꯗꯤ ꯍꯤꯟꯗꯨꯁꯤꯡꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯏꯟꯗꯤꯌꯥꯅ ꯚꯤꯖꯥ 100 ꯏꯁꯨ ꯇꯧꯈ꯭ꯔꯦ꯫ ꯃꯥꯏꯅꯣꯔꯤꯇꯤ ꯑꯃꯁꯨꯡ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯐꯝꯁꯤꯡꯗ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯗꯒꯤ ꯒꯨꯔꯨꯗ꯭ꯋꯥꯔꯥ ꯑꯁꯤꯗ ꯕꯣꯝ ꯄꯣꯈꯥꯏꯗꯨꯅ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯒ 7ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯑꯃꯗꯤ ꯄꯣꯈꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ISIS ꯀꯦꯅꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝꯁꯨ ꯇꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯏꯪ 2010ꯗ ꯀꯥꯕꯨꯜꯗ ꯂꯩꯕ ꯒꯨꯔꯨꯗ꯭ꯋꯥꯔꯥ ꯑꯃꯗ ꯄꯣꯈꯥꯏꯕꯗꯒꯤ ꯃꯤꯑꯣꯏ 15 ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯃꯗꯤ ꯆꯥꯏꯅꯤꯁ ꯃꯤꯗꯤꯌꯥꯅ ꯕꯪꯒ꯭ꯂꯥꯗꯦशꯇ ꯂꯩꯔꯤꯕ ꯄꯗꯃ ꯊꯣꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯃꯦꯖꯔ ꯀꯣꯑꯣꯄꯔꯦꯁꯟ ꯄ꯭ꯔꯣꯖꯦꯛꯅꯤ ꯍꯥꯏꯅ ꯆꯥꯏꯅꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯕꯪꯒ꯭ꯂꯥꯗꯦशꯅ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯖꯨꯟ 15 ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯗꯃ ꯃꯜꯇꯤꯄꯔꯄꯁ ꯕ꯭ꯔꯤꯖ ꯑꯁꯤ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯁꯦꯜꯒꯤ ꯃꯇꯦꯡꯗꯒꯤ ꯁꯥꯕꯅꯤ ꯑꯃꯗꯤ ꯕꯦꯜꯠ ꯑꯦꯟꯗ ꯔꯣꯗ ꯏꯅꯤꯁꯤꯌꯦꯇꯤꯚꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯥꯕꯅꯤ ꯍꯥꯏꯅ ꯎꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅꯁꯨ ꯕꯪꯒ꯭ꯂꯥꯗꯦशꯅ ꯆꯥꯏꯅꯥꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯃꯁꯤ ꯕꯪꯒ꯭ꯂꯥꯗꯦश ꯂꯩꯉꯥꯛꯅ ꯁꯦꯜ ꯄꯨꯝꯕ ꯄꯨꯊꯣꯛꯆꯔꯒ ꯁꯥꯕꯅꯤ, ꯃꯁꯤꯗ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯃꯇꯦꯡ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ, ꯁꯦꯜ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯃꯗꯤ ꯕꯥꯏꯂꯦꯇꯔꯦꯜ ꯅꯠꯇ꯭ꯔꯒ ꯃꯜꯇꯤꯂꯦꯇꯔꯦꯜ ꯐꯟꯗꯤꯡ ꯑꯦꯖꯦꯟꯁꯤ ꯑꯃꯠꯇꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦश ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫